Lakhipuronline puthokchaba October ki tang 13 ningthau kaba numit ki Khomjinba Pao tabirase ahanbada maroiba Pao Mitei amasung mitei pangal amata oirasi aikhoi thabak oina utlasi haiba hiramda mifam ama jingdong laikai da pangthokre Hindi da MBBS tambalebak asigi oina Madhya Pradesh na ihanan barajya oire All Tripura Thangta Association ki bidiyang makhada kunmari suba state level thangta competition da Kanchanpur boys team na champion aduga Prakash team na runners up takre Poirei kumhau khorjai lupki ahum suba mapok numit loinana Sairengi lairik manglanda pirami phongkre Jiribam Police Excise amati kadagi thomi singna yamkraba nisagi polam sing haidoktuna mangankre amasung Inunganbi Manipuri Dance Academy na silangduna narrative art ki thoromama Jiribam da pangthokre Hojik mapung oiba Pao tabirasi Mitei amasung mitei pangal amato oiminarasi aikhoi thabak oina utlasi haiba pandamda yumpham oiba mipamama Lakhipur Kendra gi manung chanbada leiba Kaptanpur Part 1 Jingdong Lekai da leiba Sinam Merababu Singhagi sangai da pangthokre Ningombam Ranjit amadi Thaunaujam Ton Singna lamjingduna phamkiba mifam aduda Posangbam Noyon Babu Singhana mifam apu oiki mifam aduda Kaisam Gunababu Dema Khan GP President Singirbon Yumnam Nadia Chan Ingudam Nilbir Sinam Ongbi Sanatombi Singha Thambal Ngau Singha Nilababu Singha Professor Rahmat Ali Chaudhuri Sapam Doren Ningombam Manoj Kunjamani Singha Sinam Merababu Singha Sarat Mitei Harimani Singha Sinam Bamcha Sana Hanbi Singha na chingba miyoi singna wangangki Miyamna wakal amata oina leptuna mitei amadi mitei pangal anina manglam chetki punsi marelda purup ani asigi marakta amaga bhab tanadaba kaya adu thadoknarasi haibagi wasak launaki ngasigi honglakliba chawkhatpagi lamjel tanaraba matam asida aikhoi asi punsinbagi matam yaure haiba wafam sing thamnaki punsinbagi wakhalonda chatharagliba maroiba thodang loriba ningombam Ranjit amadi Thaunaujam Ton Singna makoina hotnajariba asida miyamna saukatpiu haina apel tawki bani ai hujik haibaduni ngasigi taibung pan sida civilization lauri ahongba amadi ahonba lagri koigi samajta ado hujik jati ani sagai ani kaman tawraga ai si nungsinaba yai haibase hanadai chu atum nungsinadana lai tawbatabu ai koigi hujik mirep lakpa matamdana rong ani hekta oiba tum khangnari duni ai koina muslimna sagai amada hinduna sagai amada leirena khandoe akhoi yam lapna actually akhoi masen imung amadagi horakpa akhoi ningon masa akhoi gi meitei chinau singsina piba masa ne ba ado ningon masa ga piba masa gi jo marakta leiriba nungchina ba se kanagumba mi amatana su thadat pangamna dana ba gi damakta akhoi gi ojaranjit na ngasi silliba se ojaranjit pu ngongkhoi leitana thagasare ba dana khonthang asi ikel amatana Look the low a cominaba, Sagade or a caminaba, Patando or a caminaba. May take a bit one, they would look at banana, and acquaint the chong matang, a coin must get to min and labor matamnate, Nasigi Sakut, Kongtang, Pura Quasiga, Nasigi, in Auranji, Amadi, Tangnajam, or Ton Singa, how good liva, okay, or Dano de Sania, how rubber D, Katogani have that, Ningen never latena, a coin mayam, Home shit, and we never have a same matotare, Luna, Miti sisu masing lipa kangbu ni pangali sini na usu masing lipa kangbu ni hari ba kangbu singa sina aku si atun bani hai dana suon dana ningan nana ki dana lebe mahuta mating phudu eraga mana ngam jaba tawraga di kanglu bani sigi suidana tana bajai pamangol pura suidana ngangani akhoi amato emina siena haibasidi amata di hana di amato oina lakpani akhoi ado cheikhei ama dharma tongali mangi sengi sigini akhoi asoi base do mangi sengi alam hatata hana alam singna oi matam gi lai lai su heiba ya yawram daba amasung dan congested min minded oiba thamu chi pa hata alam lu lan lan lo hai jabina ti aise ada bahab ta chan bodo wat na badagi adun aran bo oidana ikhoi se ka tok hai ta ba ma lai khare
Hindi da MBBS tamba leibak asigi oina Madhya Pradesh na ihanan rajya oire. Union Home Minister Amit Shah na ngarang nongmaijing da Madhya Pradesh ki Bhopal da pangtok ki batharom amada MBBS course ki Hindi da phongba lairik sing release tawkhre loinana leibak asigi oina Hindi da MBBS tamba Madhya Pradesh na ihanan rajya oire. Thoram da rajya ke CM Shivraj Singh Chauhan amadi Mahima Singh Mantri Biswas Sarang Sarugyaki Masi Anoba Education Policy da Prime Minister na Mahiroi Singbu Mamalon da Mahai Tamhan bagi changsilagliba khongthangi saruk amani All Tripura Thangta Association ki Bigyan Makhada North Tripura District ki Kanchanpur Subdivision Thangta Association la sinduna Numit Nini Chupna Subhas Nagar ki Block Tila High School Lampakta pangthokiba Kunmari Subha State Level Thangta Competition da Kanchanpur Boys Team na Champion aduga Prakash Team na Runners Up takre Best Fighter oina Vishal Chakraborty aduga Best Discipline dana Sosti Malakarna oiki Numinini chupna pangthokiba State Level Competition asida Sanaroi Chamaron sarujaki Chief Instructor amadi Assam Thangta Association ki Secretary shu oiriba Laisram Raju Singh na Chief Judge oiki Competition asi Minister Santana Chakmana haudokpikibani Loisinbagi thoramda MDC Sailendra Nath na guest oina sarujaki Yes, probably that's one of the show now. Minus 50 kg. Nimi Lumeham. Kanket for buses. Modusi Sina. Prakash Thangta. Nimi Poirei kumho Khorjailub PKKL ki ahum suba mapok numit loinana wahengam thoibina iba saireng lairik manglanda pirami ngarang nongmaijing da lining thosana thongthel kumbi bazar da phongkre thoramadu da SDO Chakpi Karong Chirom Somarendra na chief guest PKKL ki president Wahengbam Jaimana president Moirangthem Inaubi EO Kumbi Municipal Council Wangkhem Sobha Singh co-founder Extra Age Higher Secondary School WC Bobichan Luang ex vice chairperson Kumbi Municipal Council na mathangsinna guest of honor oina sarugyaki thorom asida Wahengbam thoibina iba sairengi lairik manglanda pirami maikum hangdokhi loinana Ambedkar National Fellowship Award 2021 phanglaba Wahengbam Yarma Busu taramna okhi KH Gyan Bhushan ex vice principal Kumbi College na lairik ki masakta ki welcome address na PKKL ki treasurer Bhabini Aribam na pikhi keynote address na National Youth Awardee KH Dila Chandra na pikhi Vote of thanks na PKKL ki secretary W Hero Singh na pikhi W Bembem amasung KH Bipin na anchor oiduna program conduct tawki makhata na kabi nipuma thoina sereng saidina ki saknaraba iba Ajit Kumar Sharma Dr Raj Kumar Gunachandra Repati Sharma Sarat Salam na chingba kaya su sarujaki All Jiribam United Clubs Association Ajuka ki office ta chahi khudingi pangthoktuna lakliba Jiribam ki manung ta lairiba clubs singi social service competition rural urban ki makok mathang taraba singda manamatam yenthokre social service competition asida rural area ki social service competition da Sunrise Club Kadamtala UPC Uchathol amadi MNC Ningthembamna ahanba anisuba amadi ahomsuba mana pangke urban area ki social service competition dana EYC Chandrapur, Maira Club, Lakhipur Amadi, YLC Dibong Kunona, Ahanba, Anisuba Amadi, Ahomsuba Manapangki. Competition asida rural Amadi urban gi clubs Tarataretna Sarugyaki, Thoramda Maipaksana Mangang, M Premchand Singh Amadi, Syam Kumar Mutum na Manamatum Yathoki. Ajuka gi president Maipaksana Mangang na haikibada, Lunan Bahaibasi Aikogi calendar program ama oina pangthok jaba thoramni hairaduna masida Jiribam da lairiba club singna saruk yabiba ki tamak thagasari hainasu wafam kayamarum phongtokhi sahi amagi manungda kogi calendar wakoina tawjariba thamusingi manungda kogi ahalaban singna matangi ajuka bubiramba ahalaban singna thambiramba ana maru oiba effective oiba thamusingi manungda ama oiriba kogi luba naanba lekai da kogi biramnala labisoro punamak singasi kogi ana laiba aisi kogi masi ngarang dagi nate Jiribamda ajukan hek bolokpa Jai Punga Mangangi Mangangi Koi Basigi Lubana program
Jiribam gi Gular Tholda Laiba Excise Station da Jiribam Police Excise Amadi Kada Jiribam gi Thomi Singalwinana Yam Kraba Beer Amadi Indian made foreign liquor sing Hidokuna Mangan Kre Nisa ki Polam Singadu Kaitel gi Mamalda Lupalak Nipan Rom Oigani Haina Panari Ngarangi Nisa ki Polam Hidokuna Mangan Bagi Thoromaduda DSPS Gaurachana Fongdoki Bada Jiribam Police ki SP gi Midiang Makada Phakraba Polam Singadu Excise Commissioner gi Ayaba Lauraba Matung Kadagi Thomi Singalwinana Yam Kraba Yugi Polam Sing Mangan Bagi Thoromasi Pangtokpani Haina Fongdoki Nisa gi Polam Sing Hidokuna Mangan Bagi Thoromaduda Excise Office Jiribam gi Officer in Charge R.K. Rakesh Additional SP A.K. Satananda OC Jiribam H. Deben Kishore Singh ASI Suraj Singh Amadi Kadagi President Yumnam Sumati Maira Paibi Singh Amadi Police Personnel Singh Sarugya Ki Hairi Excise Department da Sinagriba Polam Singh Adungasi Excise gi Commissioner gi Ayabal Yauraba Matunda Ngasi Mangtaan Bagi Program Mangasi Maira Paibi Kada Amadi Lup Mayam Ama Yauna Excise Department gi Mayam Pulap Yauna Akoigi Jiribam District Police Officer Sing Mayam Punna OC Yauna Akoi Mangtaan Bagi Thorum Mahugi Akoi Pangtuksa Jiribam gi Dibong da Laiba Inunganbi Manipuri Dance Academy na Silangduna Academy Sigi Training Holda Nongmagi Oiba Narrative Art ki Thoromama Arang Pangtokre Thoromaduda Dibong GP ki Pradhan R.K. Nobinsana Ichel Club Dibong ki President K. Khomjinba Singh Amadi Dr. Chandam Kamalna Chief Guest President Amadi Guest of Honor Waina Sarugya ki Thoromga Mari Lainana Inunganbi Manipuri Dance Academy ki Secretary Sandam Birena Hai Maru oina Jiribamda Pena Wariliba Masung Kongjom Parbana Chingba Kaya Asi Laisilaktaba Asina Hauragliba Nahasingda Knowledge Pinanabagi Pandamda Pangthok Jaba Thoramni Hairaduna Art Form Asibu Kannanaba Amadi Chakhotnaba Chahigi Action Plan da Haptuna Miyamda Khanganjanaba Pangthok Jabani Haiki Academy Asida Mahiroi Humpulei Dance Academy Asina Lengaktagi Workshop Competition Natana Atei Kudong Chaba Amata Phangba Leitri Hairi Jawaharlal Nehru Manipuri Dance Academy na Ojamari Khak Haplaga Certificate Pinabagi Exam Taunanaba Thaurang Loire 2023 Natraga 2024 Dagi Mapung Phana Class Hangbang Amlagani Haina Sumahak na Makata na Fongdoki Sagin natin kung kasi hindi dito si Amin at si Masikit kasi yung maluwalagan si Kapatid lady matang 2023 24 sa digit mo na klaseng sa kanang gani Aroibada Maruiba Pao Amukhanna Mitei amasung mitei pangal amata oirasi aikoi thabak oina utlasi haiba hiramda mifam ama jingdong laikai da pangthokre Hindi da MBBS tambalebak asigi oina Madhya Pradesh na ihanan barajya oire All Tripura Thangta Association ki bidyang makada kunmari suba state level thangta competition da Kanchanpur boys team na champion aduga Prakash team na runners up takre Poirei kumhau khorjai lupki ahum suba mapok numit loinana Sairengi Lairik Manglanda Pirami Pongkre Jiribam Police Excise Amati Kadagi Thomi Singna Yam Kraba Nisagi Polam Singh Haidokuna Mangan Kre Amasung Inunganbi Manipuri Dance Academy na Silangduna Narrative Art ki Thoromama Jiribam da Pangthokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare